Lamdam asida popular government ama Athubada Leihannabagi Matang Yaona maru oiba Wapham kaya Governor Ajay Kumar Bhalla gi mapham da Pukhatlamle haina Sagolband AC gi MLA RK Imo na phongdorakli ngasi GP Women College ta nauna saba OVC Girls Hostel ama sanggabagi thoramda paumi singna hangba wahangi paukhum piraduna Wapham asi magna phongdokhibani magna makatana hai ruling opposition gi hanaba thamdana miyam yaba lengak ama leiba haibasi mipum khudingma ki apambani numit kharani gi mamangda Governor Ajay Kumar Bhalla ga unaduna leingak ama leihannabagi Wapham Pukhatlamle masige mathakta National Highway singda pre-movement yahanaba thabak paikhatpiu haina taksillambaga loinana suspension of operation chathanariba kuki lalhoba singna kanglungi wangmada sijinnariba khusukulai sing lokhatpiu haina su Governor da taksillamle Governor Ajay Kumar Bhalla na su lokhatpa yaba thabak sing lokhatli haibagi thajaba pirakle haina su mahakna makhatana phongdokhi Chingda suspension of operation labor group sing madugumbadagi illegal weapons gumba leramba khotpa leramba mayam se madu yam thuna phagat piu aduga masigum se mon tohandana ba haidana governor na su phaba yaba phare aduga tai keno to mayam su phaga le haidana maina short tawri adigi leidiba khogi lai kai ka gi sangham kai ka khogi leidiba mayam su hangdokna ba ma loina ma silli habagi adugumba short si tawi makhata ba khoina pam si Lairiba Kogi state sida Kogi Laiba government ama halakpa aduga state ki praja mayam ga tanaraga aduga central government ka mamang kano tongminaga negotiate tongminaga state sida peacefully koi mayam se amukhana mayam punna leminaba loina na Lairiba issues kya Kogi Lairiba whether it's illegal immigrants whether it's border fencing or if labor mayam se koi rightfully koi wise hanaraga negotiation gi table hai kadra kai dunuma leiraga madugi aphaba poraga state sida amona shanti leba aduga loina thabak sing development ke kada koi pangthokpa aduga IDP sing ke kasi mapam chana hanjanma ngamna ba haidana aduga mayam ne pen wai sanadus